Haibaba matamsi koi tungan basi sogi Thoujaal ni. Hoi ekoi Mapham sida nungsira ba isil nausing ekoi punna mapui bungo gi Thawal tawminana bagi damaktani haiduna haukiba matam kharagi mamangdagi kai khunajariba mingoina panjage Pastor T Laksan Maitei mayamna thodok henona khangnariba hoji Manipur da su yamna mayamna su yamna pamna ba haiba tare sogi Thawal tawba moina leiriba Pastor Ramananda haji bozasi gi hek mayamba hanni maksi hoji haksangi anaba amana maram oiga lakpunamde adubu ekhoigi damakta kanna ngasi sor kurambagi meeting sing pen pangthoiba thoram sing khudingmak sigi damakta kanna prarthna tawbiri sorgi wahei pungning thogapiba wahei mathang mobile phone gi matengna habirak palai yam haraujai aduga ngasi si mahaksi Manipurda pung 12 minute 45 ki flight Manipur sakadabani sangi anabagi yengbagi damakta ngasai phone toraposi koi yam miss tawi yam yawningi haibasi mak phongdore adubu kari oisu ekoi gi damakta isoda kanna prarthna tawbiri koi soidana bor phangani haibasi ase pathajabani aduna mayamna su pungda haraubaga loinana sorgi wahising dum share tawminasi aduga mfamsida ekoi laksabasi masi ekoi hena panbasi kaiginoida Pastor Laksan gai bani se dum Ebungo gi Thawal gi punsi se dum thomina bani aduna ekoi heta yawre ngapi gani famsida laksabasi sorgi wahai si ekoi mayamda taksaba leiri boza sing sil naw sing se khangdre haitre haidna taksaba lakpana te have se na handa Jeesu Khrista gi mingda ina laukhoksani sorgi wahai puning thogatminaba adugumba tanja amani hen lawjai kanagumba missionary sing khoi gi rakta leitaba nate sorgi wahai share tawminaba matamda sengonda muk taksale haiba missionary sing khoi gi rakta thoktaba nate madumang nate ni dauna yam haithoi singthoiba Bible college ta yan matik magul leiba center sing dai sorgi wahai nei naruba madinate adubu Ebungo Mahakki wahai nei khoi gi nungda phongdokpibado madani yam maru eba session ahamad laukhoksani isoda changjasi prarthna tawsi matik mangantana thalaba taibang malem asibu simbiba aikoi matam supada inungta nungsibiba nungsiba khaktana taba Ebungo Mahakki tongan bu pungning aikoi da thambidaba he Thoujaal gi mapu Ebungo Prabhu Isor na po khwaidagi wangbadana sasing aikoi na thagat chadun harau phongdoksari Prabhu Isor nasasing aikoi punsida amukta ukhidiba yai farabu numit amani haina nasan lawjai mamangda su lakhidri matungda su laktabasu yai lakpasu yai haiba ngamde adubu ipai bungo asigum phajarba koiro numit ama uhanbiduna nasasing aikoi kharakhapu Prabhu nangi nungsiba wahai na aikoi pungning wakhal thagotnanaba pungning wakhal da aikoi thawai ge bor phanganaba haksang ge pangal phanganaba aikoi gi asonba sing aikoi gi mapung phadaba sing pumna makta ipai bungo pangal loiba yananaba gi tamta nahna phajaba matam ama bibibagi namta thagachai Prabhu Isor nakining tholebak lak poisano nakiming henena saw boisano nangi wahai amakhaktana Prabhu ekoi punmaki thamoinda thabak taw boisano ngasi numitana sana phongdok sabadi Prabhu Isor nasagi chimbal gi tholakpa sathiba khonjel asina phatraba tamthirba khonjel asina Prabhu Isor nangi wahai bu mapung phana phongdok pangamdaba yai adu ipai bungo nasa aihakna yengba khudingmakta uba khudingmakta Ebungo Mahakki nungsiba thanba oisano Jeesu gi mingda nijari amen yamna haraujai koi giraktasu nungsiraba yamba ai mingdi khangjadre Jeesu Khrista gi mingda khurumjari aduga nungsiraba yamba madi taimasing khurumjari ekoi isor thajaba sing soisano adum aina khajikari wahai amatang hairak matamda non believer Jeesu Khrista loksinjibagumna ekoi paukum pibiro haibase ina thamjaningi maramdi mati amatang ai kaigum amtang share tawjani bakitang lei adugi maramdani nasai koi brothers ingkaina se Johana lengba pau panduk ohum padatara turuk sona taibang panbu sukimati nungsibire khaktanatana mahakki amattangai masani padu pibire masani pa adubu
थाजब मी खुदिंग करी हाइबा मांगदन लोम नाइदब हिंब फंगनी असुक्की मतिक फजब ईश्वर की वाहिनी क्रिसमस की याम मरी लेनब ईश्वर की मेसेज अमने है लौजै येंगो मियोय भाइबसे अखोय पुनमक्से पाप त लई हाइबसे अखोय यानिंगेको करी मरम की दमक अखोय पाप त लई अखोय पाप ओइबा याबा करी थबक अखोय तौरबगे अखोय मी हालुरब्रा नत्रगना अखोय करीगुंबा फत्तब थबक हाइबा तारे अखोय तौरब्रा अखोय मी हातपा मत यावदेको अखोय इरक्सिदको अदु कमाय अखोय पाप पाप हाइबा पाप से ngasi aina tawriba aina honoriba aina kanagumba lairaba amada kanagumba leitaba amada aina magi leitaba du aina cheng khuyam piruba lupa yankhai ma sama mating pangoba adi kanagumba mi amada magi thamoi songna na hai tare ko magi thamoi songna ba magi pung songna ba aina thabak tawruba mayam se mi obada gun na ni khlai karam gun no haida amana ishwar gi gun ईश्वर की गुण खजिक खजिक वाइजर खजिक खजिक पुजर खानागुब उल्ले एग्जाम्पल ब्रदर लकी बाबू ब्रदर सिंखई ब्रदर लकी बाबू से असुकी मती नुंसीबगी मरमना मागीदमक्ता पारी मोबाइल से गिफ्ट पीब फाव ngame अदुगा ब्रदर सिंखई की दमक्तदी करीस पीब ngamde बाइना मसे नुंसीबा हाइबसे नुंसीदबदी नते बाइना ब्रदर लकी बाबू से नुंसीएबा अदुबो करीगी दमक्ता ब्रदर लकी बाबू दाइना आइगी मोबाइल से पीब ngamगा आइगी असिगी मोबाइल से ब्रदर सिंखई करीगी पीब ngamोइदो हाइबदी मियोबद नुंसीबदी लै अदुबो मदुगी नुंसीबदो कैन मसाई ओइजब थिब नुंसीबने ओइजब थिब नुंसीबदी मिचंग मिखाई लै मंगोंदा खरा चावब लै मंगोंदा खरा पीप लै अदुमाइना गुण अनी अमना कई पाप की गुण फत्तबगी गुण से कमाई तौगेबो ngasi aina kanagum mi magi thamoi songnaba thabak toriba kanagum mi magi pung songnaba thabak toriba se aina tongna to nateba aina hekta oining loiba nateba aise papi oina popagi damak taina pap ki mahi doina thabak tobune aise papi oina leibagi damakta madugi mahi do aina madu thabak oina uchchabagi wari ne asumaina miyoi ba habase पाप त लई हाइना फोंदे पाप त करमाइना लईनो मैते अखोगी वारी दे अखोइना हाना सु ताबिरमगनी तादब अमगुमना तामिनसी ईश्वर की वहाई लाइरिकना करी हाइगेबो मतम अमा लैरमी कर्म मतम ईश्वर ग मियबग नक्सिना लैब मतम अमा लैरमी हाइबा मतम दुदा असुक्की मतिक ईश्वर की मतिक मंगाल तना मियबसे युचलग लैरमी अवाब कइनो नुंगाइबा कइनो मसिना फबनी मसिना फत्तबनी हाइबना चिंबा करीगुमा मत खंगनी ईश्वर की मतिक मंगाल तना मखोइ योमग लैरमी अदुगुमा मतम दुदा मियबसे असुक्की मतिक हराव पतना थनबा नुंगाइ पतना थनबा पुंसी मदि हिंगमे अदु मतम अमा लाकी कर्म मतम मियोइबा हाइबा मियोइबा सिना ईश्वरना सेंबिबा मियोइबा सिना इबुंगो महाक्की अनिंगबगी मायोक्ता इबुंगो महाक्की अचुंबगी मायोक्ता लेपखिब नुमित अमा लाकी मैते अखोगी वारीदा मैते अखोगी इपा इपुसिंग लिबिरंबा वारीदा अखोगी सोरालेन हाइनिको अरिबो होई लोंदा मसी अखोई हाना ताबिरंगनी अदुबु तादबु मुना तामिनसी सोरारेल अमदी पृथ्वीसी तयोंग मालेम से याम नक्न लेमिनरमी हाइबदी लाइगा मीगे लेमिनरमी पाइपुसिंगी वारीदा मियोइबा अमदी ईश्वर से नक्न लेमिनरमेबा अदुबु मैतै नुपीसिंगी फौसु खोंगी सुक्सिना नोंमो नोंमगी खजिक सुगथिबदगी सोरालेन से तापना पाइग्रे हाइबदी ईश्वर अमदी मियोइबा से नक्न लेमी अदुबु ngasiदी ईश्वर अमसु मियोइबा से असक्ति मतिक लामना खरे हाइबसी ईश्वर मदि मियोइबा से असुकी मतिक लामना कि मतने ईश्वर की थमो असुकी मतिक सोएबा जेनेसिस साइबा ईश्वर की लाइक सिदा कमाइना फोंदोकेबा अफजबा आई मतसे मसीगी मतंग सिदा मियोइबा से पाप तारे हाइबदी ईश्वर मदि सर्ग मदि पृथ्वी से लापनगिबदगी ईश्वर मदि मियोइबा से लापनग्रे हाइबने मरमदी
पाप है पाप सिग मी ईश्वर कईदोंगैदा समनबा यादे पाप का ईश्वर का समनबा यादबदगी ईश्वर मदि मियोबा अनिसे लापनख्रे यामना फजबा ईश्वर की वहाई अमा खाय येंगो निपा मदि नुपी से अखोइगुमना हाय पोसक मा यावरी अखोइगुमना लोंबा नायदबा हिंबा फंगे अदु ओइबा तारादे लोंबा नायदबा हिंबा फंगबसे अदु ओइबा तारादे मकोइ से एडेनिंग खोदि ताथोखरसि ईश्वर की निथौ लेबाक्तगी मकोइ से थोनखरसे हायबनेबा येंगो लोंबा नायदबा हिंबा फंगबा मागी मचादुबो ताथोखरसेनि ईश्वरना हायरि करिगिदमक्ता ईश्वरदी धर्म चेनबनी ईश्वरदी असेंगबनी असेंगगा सेंगदबगा लेमिनबा यादे असेंगगा सेंगदबगा लेमिनबा यादबगी मनना इकोइ जेनेसिस की चैप्टर 3 की वर्स 22 दगी 20 गा 4 फावसी यंग मतन mayek सेंगने अनि खले ईश्वर गम बियोबगा से समनबा यादे मरमदी पाप चेनबगी मरना पाप त लैगिबगी मरना पाप त लैखिबा इकोइ मियोबा से समनबा यादरा मियोबा से सिदैसिदा माना फोंगदोपसे सममना हनबा कोइदा इकोइ महकोइ से इकोइ गुमना लोंबा नायदना हिंगे अदु बेतागदि हौजिक मकोइ से तांथोखरसे याय लोंबा नायदना हिंगबा अदु तांथोखरसे हायबगी मरमदी पाप त तारबा मियोबा से ईश्वरगा कैदोंगैदा समनबा यादबगी मरमे तांथोखरसे हायबसे मदुगी मतुंगदा मसी ब्रदर अखोगी खरुबीम हाय चरुबीम जो हायनेको सरगदुत स्की ममिंगसे चरुबीम जो हायनब्रा कोई मैतेलोन बाइबल स्टडी खरुबीन हायना मायना फोंगदे हाइबा सरगदुत मई थंगसांग पाइबा सरगदुत सिंगसना एडेनिंग को सिंगा आथमे यंगो मियोबसे क्यादा ईश्वरदगी लापना थंगरबा ईश्वरदगी लापना थंगथिबा मियोबसे हेक थंगिबा मतमदगी मियोबसे किमति खैनिंगाय लेतबा वाबो ओइरेबा ताइहों मालेम पृथ्वी असिदा इबुंगोना सेंबिकेबा मपु ओइनबा सेंबिखिबा मियोइबा एखोय असिना लैखा तारकपदगी अखोई खादा यंगसै तसौगी क्वेश्चन दो आंसर लाक्तिनी सै गनिमोंग हंगी मयामदो साङा चाबा मयामदो ताइबंग पानसिदा मपु इबुंगोना थंबिखबा ताइबंग मियोइबा असे लैखा तागिबदगी केदुगेबो अइगी तुंगदा लैरिबा ताइबंग पानदा लैरिबा अइगी पोट मखादा लैबा पोट खुदिमकिसु मखा ताबा हौरे मपुदुना फत्रदी मनाइसिंगु फत्ते हायनबदो अदु अइ लैरिबा युमदगी मकोक ओइरिबा अइ अमदे अइगी नुपी अइगी लोइनबी अदुना फत्तबो ओइरकपदगी अइगी इसासिंग इसुसिंगी मक्तसु फत्तबो ओइरे अमगा चिखाइनबा अमगा हतुनबसे अखोइगी रक्ता थोखरे मदु ईश्वरगी अनिंगबदि नते ईश्वरगी अपामबदि नते अदुबो ईश्वरगी वहायना करी हाय अइतंग तेनजगे ईश्वरगी वहायना करी हाय गेको लंबीदसु हिंगबदसु असुंबदसु अइने अइगी इपा नतना मी कनानसु इपागी मनाक्ता थुंगोय हाय अखोई हानसु ताबिरमगनी ngasi koi believers sing sinnausing su amuk pun thawachage mu inchinjage Jeesu Khrista si sorgi machani pani haibasi koi mayek sengi ko sorgi machani pani sorgi masamana sayon to sorgi machani pani siki made mayek sengra aroiba matam mahakna taibang malem prithvi asida aikogi damakta thabak thorong khudimak loiduna chatkigedaba matam mikop amagi mamangda Eloi Eloi lama sabachthani aigi ईश्वर करी गेबु थादोक पिरी यंग ईश्वर की मचानी पादु ईश्वर मसामन थादोक पिबगी वहाई अखोइना तारे यंग पाप आइबा पापसे क्यागी मतिक ईश्वर गा समनबा यादगे हैसो माकी हेक मसानी पादु कईगी दमक सिबिने हैगे पाप की दमक ने हैबे नत्रो पाप की दमक माना सिबिबगी मरमना पाप की दमक सिबिबगी मरमना ईश्वर मसामन माबु समनरमदेबा थेंगनरमदे मागी दमक मरमदे पाप का ईश्वर गा समनबा यादेबा धर्म सेंदबा समनबा यादेबा मरमदुना लमा सबक्तानी अइगी ईश्वर करिगेबु थादोक पिरी यंग सिने थमजनिंगबा पॉइंट दे ताइबंग मालेम पृथ्वी असिदा बाप तारबा नोरोकी कोमदा लैख्रबा असिब हाइबसिना खुदुम चनख्रबा धर्म सेंबगी मिटसिना तुमख्रबा पाप की मिटसिना हांगदोख्रबा अखोइ मियोइबा सिबो कन्ननबगी दमक्ता अइना होनजबा अइना तौजबा अइना सुजबा नोमजबना अखोइबु धर्म सेंबो ओहिन बिद्रबा मतम
dharma chenaba lambi kadai da su laningai leitaba matam kadai da su ekhoi na madu lakna na lambi leitra matam da Johan pandu bahum pada tratru isona taibang panbabu asukki matik nungsibire nungsibiba kaktana tana mahaki amat tangaya machani padu pibire machani padu thajo mi khudingna mangdaduna lomba naidaba hingba phangkani yo machani padu thajo mi khuding mangdaduna lomba naidana hingba phangkani 2 Corinthians amta hangdok isima kayum Bible yawrati Second Corinthians chapter 5 verse 17 Maram maduna kanagumba mana Krista da lairabadi mahakti anu semni ariba pot puna maglan thokre yengu pot pumna mag inau naure yengu haibo wais Sona tayong panbu wasu ki mating nungsibire nungsibiba kaktana matani padu pibire nungsiba kaktana te aina ta sobu nungsi aina wazabu mayambu nungsi haiba kaktana taba aigi leijabadu phawada tasogi da mutu pithue adubu kanagubana matani padu thajaba mi khudingna lombana da hingba phangani karamba hingba nau punsi yengbada pumnau noba ai Somarendra hauji seliba dress Tongiba chapal hongdaba yai setpa yai adubu mapu Ebungo di taibang miyoibagi ahobu sorry mina migi ahobu ui haba adu mapu Ebungo di taibang miyoibagi ahobu dadi taibang miyoibagi thamoi nungda kayagi matik hongdaba yengu kaigas yengu pot khudimak inau naure pot puna masi ekoibu Krista Jeesu gi masapna Jeesu gi masamaka taisinabiba amasung aikhoida taisinabiba gi thawal tawbadu aikhoida Bibiba sodagine ai anugu punsi phangiba aina pung hongiba se krai dagino Prabhu Jeesu Khrista gi mapan dagini hai polna ga haibase yo polna kari hagebo pap khangjadaba pap sungkang khangdaba Ebungo Mahakto pap oihelle kari gi damakta aina nanga dharma sen boina bagi damakta verse 21 chapter 5 verse 21 2 Corinthians Pap ikang khangjadaba Ebungo Mahakku pap oihelle kanagi damakta Somarendra na dharma senbu oina nabagi damakta dharma sen dama mata Ebungo Mahakki ningthole bakta sanba yade Ebungo Mahakki ningthole bak thungba yade adubu aina dharma senbu oina nabagi damakta pap khangjadaba mahakto aigi damakta pap oihelle hai aduga First Peter haiba larik sida kam First Peter gi chapter 2 verse 22 da kari hagebo mahakki pap taude First Peter chapter 2 verse 22 Mahakki pap haiba pap se sungtau taudi hai aduga First John chapter 3 verse 5 ta kari hagebo Mahakki pap leite hai Paul na kari hai pap khangdaba aduga Peter na kari hai pap taudaba John na kari hai pap leitaba pap khangdaba pap leitaba pap taudaba kana Ebungo Jeesu Khrista Ebungo Jeesu Khrista do pap hele kana gi damakta Somarendra na dharma sen boina na bagi damakta yengo aina tawo thabang naibu dharma sen bo hanbra ngasi koi ta jawna siriba liklang pareng jingja koi brother tingkai na sen jinamta yengjeba sum si jaiba nate wakhal pusan jeba pakja gadre yone aduga brother na pairiba camera ida si je kogi ta jawna pukhala sa anjeba pakpa warkani ko nei naminasi sogi waise makhada lakani hainai wakal khale yengo pap khangdaba pap yaudaba pap soktaba Jeesu Khrista jo pap ohle kari gi damakta aina dharma sen boina bagi damakta yengo ne sogi nungsibasi yo aina tawriba phaba thabaktuna aina tawriba phajaba thabaktuna aibu dharma sen mo hemba natte habasi mek sengi ko taso sengi ko haidi dharma sen me posase Somarendra gi natte me mi dupi da mi en karan challaba mi ma pot mari pambagi wakhal khallaba mi phatlaba na thangaba kho isa sing lamhen bagi phuri bu khu ha adi kana mi mana engonda kaigumba ai gi thamoi sukpa mutara bu ena suma du gi reply pi dana tamana ba pi ba Somarendra na bo isogi ma ka leiba yaga yeng sina ta so
ईश्वर की मना ईश्वर धर्म से मैं वैसे ईश्वर की पोषक ने बा अदुबु नंग अइना धर्म सेनबु ओइबा याननबगी दमक्ता पाप याउदब पाप खंगदब पाप सोक्तब जिसु ख्रिस्तबो पाप ओइहले मदुगी दमक्तनि मपा ईश्वरना थादोखिबसे मरंदि पाप का ईश्वर समिन समनबा यादेबा पोलना करी हाय गलासियन दमदंग सेंगिंग गलासियन की चैप्टर 2 verse 20 पतगा आई पोलना गसिदा हायबसे आई ख्रिस्त गलोयना क्रॉस सिमिनरे अदुगा आइना हिंगलिबसि आइना हिंगबा नते अदुबु ख्रिस्तना आइगी नुंगदा हिंगलिबनी हौजिक हक्सांगदा हिंगजरिबसि आइबु नुंसिरबा मसुंग मसामपु आइगी दमक्ता खतोपिरिबा ईश्वरगी मचानी पादु थाजबगी मपाननी योने ngasi somendrona hingba phangjariba somendrona ngasi harawo phangjariba ईश्वरगी मचा अमा ओइना धर्म चेंबा अमनी हाइना इसाने इसाबु सिंथाना जनबा लाउखोक्तबा ngamjariबसे आइना तौरुबगी थबग नते हाबा क्रॉस द सिबिकिबा इबुंगो माहाक्की मरमनि नबक्तने हाबा अदुना पोलना हाइबसे पाप याउदबा पाप सोक्तबा पाप खंगदबा ख्रिस्त कइदबा सिदोइनो मा सिबदा मतिक चाब्रो मतिक चादे मा ईश्वर मसामंगनि सिबदा मतिक चादेबा मतिक चादा महा कइगमबा सिदोइना आइने सिरिदे हाबने पोलना आदा सिरिदो जिसु नते आइने हाबने पाप याउदबा पाप सोक्तबा ख्रिस्त कइगिदमक खोगिदमक सिदोइनो पोलना पुसिनबजे माय वखलोन तंग स्टडी तौसिको आदा सिरि ईश्वरगी मचानी पानी मादि पाप खंगदबनी पाप सोक्तबनी पाप याउदबनी पाप याउदबा पाप सोक्तबा माना कइगिदमक सिदो पापकिदमक्तने सिबनेदि हारियबा हाइबदि हारियो पापकिदमक्तनेना अदु मादि पाप सोक्तबनी जो हारियबा कइदमक सिदो ओ अदुदि पोल स्टडी तौबसे अदुदि आदा सिरिसे मानते आइने हाबने आमेन चुमेको अदुदि खोय सिग्रेको सिग्रबा फरे यम नुंगाय सिने ईश्वरगी नुंसिदिबा ईश्वरगी मतिक मंगालदुदा खोय कइगिदमक्ता सिरिनो ngasi खोयना सिरि यीशु ख्रिस्ट थाजबगी मरम ना हाबनेत्रो ख्रिस्ट थाजबगी मरम ना हाबनेबा अइको थाजरेको थाजरे अदुदि खोय होजि क्रॉस सिग्रेबा खोय ले हिंगेको हिंगबा मोने खोय कमाय लेगदगे हिंगे होजि यीशु ख्रिस्ट दे खोय हिंगेबा अदि अहिंबा मी मोइना खोय ख्रिस्ट दे हिंगबा मी मोइना अइ नंगजे कमाय लेगदगे कसोगी वहंगी पाखुंग आतनि लाक्रिसि साइ गारी मुंग हंगिबा सिंगो वहंगी करिगिनोदा कसोंगदि वखल अमदा हंगंबा याय हंगिंबगिसु हंगंबा याय करिगुमबजु हंगंबा याय अदुबु सोमेंद्रोदि अइगी वखलगी पुंगिंगी ओइबा पोसकना करिगुमबता तसोगी वहंगी पाखुंग पीबदा मतिक चाबा ngमोइबा पेनबा ngमोइबा ईश्वरगी वाइना करि हाइगे दे खो यंगसि 2 Corinthians chapter 3 verse 3 something yangsi the verse 3 verse 1 dagi something yangsi aina kra samjan jabaje maram je kaino da adadi koi bengali nam translate toba waiba aina mangang ni mana munga kani watam ju sangi wa tanam tang ai tang thamoi je yam maitai gi lon da kitang phongdok jage na khanjabani yam nungaiba numi na hune lawje 2 Corinthians chapter 3 verse 1 dagi 18 phawse masidam chalo yaugane na khale yaugane na wakhanda khale masi ai pukning na puibo ngona kamaina grace se kamaina ai khoi da thunghanbi bano habisi ai isot hazarami isot hazaba moine je hingami hingambo rasu ai gi punsi da brother tingkai na habdo phi thoktaba phi thok hingingba phi thoktaba believer amoina thawaloi amoina punsi je hingamme kyam hingamge bo member believer khoi gi church believers singi marakta members singi marakta amagi pukning wakhal nungaina da matunda soina aigi wakhal pukning sida o atsangi ai naiba gumba pukning se ko adegi kari gumba matamda ai khogi ai se aina tawise fatera aina tawise sinda khalda yamna mapung phadaba amagumna haiba tare pap sungkokoktaba Krista galoyana sikidrabagum Jeesu Khrista galoyana sikrabje kaukthokpa thaugal toba missionary ama oina hingami pulsi yong kya laibok sigrabang aise phumgram na habise kaukthokpa migi phumna badi dum ngangba phumo Krista galoyana phumo aise phumgrabse kaukthokpa somendro ne
yamna asukki mati madu punsi oiba tangkak haiba tare ai hore nang tingi matam kitang share tawjage madu gi matam da phangdane an khale mada ai gi punsi wari haiba tare misna thogal toba singi oibagi thogal toba singi marakta sorry thogal tawringa gi marakti punsi wari se ai amukta leader bane adu anta khoi program amani da pastor lasan share to ina haibisi sogi boyam phangi haibna ai wakal khale mana su phongdubi kari gina da thogal toba moina ai koi kamai legadage adugi matani ko ngasi khoina nina gadose ngasa haijabdo adudi koi sikhrabanina krista galoina koi cross ta sikhrabanina hoji koi leirabani koi punsi se kamai na koi legadage haibisi sigi matangda si kano nate bisoi makti nate yam putokpa yare ai si kanan ai si prabhu jeesu khristana kanani haibage ai si kayagi matik mamal laina isona ibu lobage mong bisoi putokpa yagre adu chapter 1 dagi hapitang yengsi so thajaba moina ngasai gi leramba gi punsi da mong gi pungda sonthaba nungaiba phangdaba isor thajabagi haraubo leitaba isor ningna tayong panbagi sorry isor ningna isor khurumna haraubagi nungaibagi punsi leiramdaba punsi se karamaina phangebo second Corinthians chapter 1 dagina 3 gi chapter 1 dagina verse 3 phau pa matanda ai se kanano haibse mayek sing yengo ai khoina isa ithantabu amuk hanna thagatchaba hauribra tasiko nakhoida pinaba thagatpagi siti sing natraga nakhoidagi thagatpagi siti sing kana kumna purapagumna ai khoina su amuk purakadra nakhoide kogi thamoida ikhaba mi pumna makna khangliba amasung pariba ai khoigi chithi nakhoide kristagi chithi ai khoi thabakki mahaini haiba phongdokle muknei basunate adubu nakhoide ahingba isorgi thawaina ibani nunggi korbak ti ibana te adubu yebagi thamoigi korbak te iba letter duni yengone huran bada maming chatlaba mi gi thamoi shok pangang na bada maming chatlaba mi phu bada hakleng ba leitraba mi gi pung wakhal nana ba thabak tawbada hakleng ba leitraba somendo je Jeesu Christ gi polgi teaching matungina letter ni gaina haiboi yengo akiba puewa kamaina is letter we no aina tawriba thabak siga aina chatliba thabak siga kamaina ibu letter we no aina letter ni dimana phongdueba masina mukta khose Corinthian haiba singlup se polgi fruit ni magi mahine haiba si ulleba khoina pirakpagum amna khoida pirakadra ngasi yam nungaiba message mo ina khale unna koi study tawrde ko si makhad naina mina kunta kana bol he ai samakta anno punsi aduga any pastor oisunu missionary oisunu any asing boysunu sing the boysunu phat the boysunu pha boysunu pumnamak mayuk na bangam pangal piba verse mani chapter mani na yu in lobjaban nina wam ngam yes haibanu paneba no haibse no ta hagi jaba adu masigi chapter se ne rubdi ko no gi time da no pastor oigera elder oigera adigi executive oigera no gi time do no maramdi sorgi wahi achumba de koi hikmataeba aidi thangna base doctor oiba aidi nachadaba deki era isi samsam nate da thangnei du doctor ni aidi nataba thangnariba doctor dagi mingda phawba christian koi oiroi dobane haibadi iswagi wahi gi akoiba da leiba nataba iswagi wahi gi manungda ingba christian do madu koi oise haibane madu oinna bugi amutne nang kanano haina polna tambibase nang se icham chamba yam sathi ga na ina tak naina base sigum haitare mukna ibane ne se mai tak bu jaya ba ai bible se mangi bu jaya ba sidagi ju hena ko mamal yamba posang mane na haibane ba haibu gi atadi nang na pari ba potu di mukna ibane nung ne ibane mangi ba yaye toy gi ba yaye adubu nangi thamoi de ibudodi mapui bungogi thawai ni ikraba mayek ne haibane yengo aise letter mani mapung phadraba sonthabana thalaba phattabana thalaba somendro si letter mani hai verse 6 something yengsi ko
3 gi 6 da kigano Paul na haibisi kigano maramdi isona khoi bo anobu walem na bagi matik saba thogol to busing wo henbire hayeba nang kali ki no letter mani haibda nang kali ki no kigano isora madi machani pa ani gi marakta lemna kiba walem adugi matik saba thogol to mi no nang ne ai ne haibane praise the lord isoba thagani ngai natro yeng seba adu ekoi se kanani hai bible na Paul gi tambi bagi matungina ekoi se kanani hai ekoi se Christ gi letter ni hai verse 5 ki chapter 20 verse 5 ki chapter 20 da kari haige bo maram maduna ekoi Christ gi pau pu sing yeng letter du khakta na teba Christ gi pau puriba tatok sin toriba sarga gi pau puriba mi singda ibungo gi apho pau sandoiba mi sing adune Hebrews chapter 1 verse 1 da kari hai he Asengba isili nausa sarga gi saruk phangmina ba seng bisili nausa yone sarga da kana lai so lai haibna tro so lai sarga da lai ba iso gi saruk phangmina ba kana da man haiba non believer da ne iwo ko gi punsi se asengba kaina ma nai sarga gi saruk phangmina ba iso gi saruk phangmina ba haibane ba iso gi saruk phangmina ba seng bisili nausa yengo ai gi chinna phongdokpa aduga ai gi purohit ama oina ai gi damakta usin tobi khaba Jesu gi maramda khallu adugumba Jesu Khrista da madugi pau puba satuni haibane ba koi so thagani ngai natro masi aina tawrubuna natte sida 4 daga haibse masi ekoi na tawbuna te ba khoi bu nungsiba Khrista gi mapa ne haibane nasai khoi gi brother na tang yaw jarake ko kathokpagi matang ka haibdo sibane ba kathokpagi matang ka se ai gi thamoi si thamun dai Jesu Khrista lai haiba natro Khrista nei khogi nungda lai haiba natro chume ko lai ba Khrista do kanano kathokpai so natro kathokpai so do nei ki thamoi nungda lai haiba khang ba believer duna kathok nei ngoi da ba believer je kanano hauji khogi church sin di kamai tambi ge bo tara da makalo ai ga famina riba tungda famina riba nu paduna sengkai phau ba katpa ngamdana sumai torga lei adugi ni paduda prophet tagi pastor duna elder duna adigi missionary duna tara da makkataba bidi bor phangaroi khaba message yengo ngasi akoi amamba matam se amamba bu kana lo thopung amge kana sunga moida pura puthopung amdeba amamba do phung na bugi damakta insin bataye amamba do lokthong na bugi damakta amakta ngaibadi angan baduneba kathokningdraba piningdraba miduda piu haina haidai madugi mota Jesu Khrista se injin bise Khrista do nagi thamoi da din thoi lei kathokpai soduna thamoi nungda leiba matamda Zacchaeus na kaidogi ge Prabhu yengo aigi sengau se kana gumba madage na namjanam thikna lawram badi saruk ama thupugi mari hangani kari gumba lemau tangkhai amadu laiba singda yenthukani yengune ningondagi namjanam thiaba mina papini phattabani haiba tax collector waraba Zacchaeus magi thamoi nungda kathokpa Jesu Khristana pokpa matamda leiba matamda automatically tara da manate tara da amakatpa ngamdaba nupa do tara da tara ne man kathokpa yengo aduna amambudu lokphona naba ekhoina wakhan khale amambu kanana lokphokpa ngamoi madugi mauta ibungo Jesu Khrista bu insin se haba sena thamjaning mani sorgi bol phange ko phajaba ekhoida Thoujaal gi posak se kya gi mating mamal lege habis aduna taso ngasi chamchana phamba se chamchama ha logono taso no ngasi khuba khuri ba hallelujah amen hairiba sigi mai kya sawi khum isamchama taso nga leiba se chamchama na te isorgi machani pa amana isorgi nungda lolaga leiba misak ama koina aikhoi se leye ai mate matang yengzege ko Colossia gi 3 gi 3 da Colossia haiba Colossio haiba natro 3 gi 3 da amtang brother amtang haipetang kan tawlibra o ai dum pathok sarage maramdi
nakhoi na sire aduga nakhoi gi thawai Krista ga loina isor lot na lei yone isor de asing moni asing ba isor gi manung da Krista ga loina lot na lei ba nipa do kana ne ba Somendro na habna tra tagi phatta ba tabo huran ba Somendro na habne ba isor gi manak tabo ai changba yabra adugumba isor gi machani habne ba khoise adugumba isor gi nungda lolaga lei ba bi mani habne ba khoise ai je kaino mo puraktre dugo purakta su yana en khale si leire tawjara si isoni si Jeesu Khristani asi ekoi pap chen do Somendro ni sini lei si koi ohum sai hai johan pandu ohum pada tra tu to sona tempam bu nung sibire machani pa bu thaja baduna mangjan lo manai da hingma phangane habana tra thaja khre ba Jeesu Christ thaja ki bidagi Jeesu na haba ai bu thaja ai ni mana ai gi nung da lai ina mangon da lai haidro au se se kana ga lai gre Christ ga lai ba Somendro se udre ko Somendro ni silai udre sona hu se Jeesu Christ we udre ai Jeesu udre ba adagi mo Somendro di sona pak to lai ba pat ba open ni uroi mata gum to lai matam ni da kai do ge ba isona hai ba yemo nang na phai hai ba nang ina san ko Somendro se pat to lai ne hai ada Jeesu Khristana kare ge ba pak la hogol ga prabhu ipa ai gi khut ta ipi thai se kana gi makan ai ko ta tingkhang lu hu khise kana gi makan Somendro gi da makan ne hai ba kari gi mabu yengi no ha kari gi mabu yengi hojikti isona Somendro ina udre Jeesu ina ugre ba adi hojiki Colosia gi chapter 3 du da kari hai ge ba Christ gi nung de lot la ga lai hai na tra hojikti Christana hai kari ai na ipa da lai ipa na ingon da lai hojikti isogi manung da Christ ju thot lai gre lot la ga lai gre ba lai gre ko adu eba taraga di aigi ngaksam da aigi khudang da aigi isagi phajaba maithong da hamukali ye pugi belu kai le isoga loina raga chatliba Somendro isona nung da lot la ga lai ba 1 Corinthians chapter 3 verse 16 na koi di isoga sengba sang ne haiba na tro isoga sengba sang da isona lengdana leiriba aina karigi khudang da jantra sidino adi phajakhaba isagi maithongda hamukali yekino yengo aigi kari suletraba Somendro gi minu haibra minu hai tare minu sangba kai do mitti kari suletraba Somendro gi mitti minuna aina ningjariba taibong sema mapu nupa wa ai nupi wa ai maming adagi hena magul leibo oirabadi ha kari suletraba Somendro gi mitti minuna aina ningjariba isor dagi hena magul leibo oirabadi aigi isor aina ningjariba isoda khasai ona masai bu ngak semba isono haibadi aigi thabangna aigi mapu do tae ba aigi mahaiduna aigi mapu do tae haibane isor ningna isor ningda bagumna ipa laina ipa laito masagum mama laina mama laito masagum kai ni koini hindu dino Kristana laibu makhumda ningtamba lai 2 Corinthians chapter 3 verse 17 Kristana laibu makhumda ningtamba lai maramduna ngasi Christian sina ningtamna isor thadana ikoina lai tingi makhumda oisano boot plate laibu makhumda oisano hikapa jagapa jadu mantra laibu makhumda oisano ningtamna ikoina ngasi satpang amadi kari mangi damakana isor na igi ningda lot la lai isor gi manung dai se lot la lai kya phajagraba isor gi wain tiangsi chapter 6 ki verse 6 ki 3 ki 6 ki sum pakarak pada aise hoji kana na hai ba aise New Testament haibadi ibungo ga mapa ga lemna ki baduki matik saba thogol to busing haibna tra adu su karamba thogol to ba ne makha pathari ma hai adu su ego thawai gi thogol to bani maramdi mayeng na hali thawai na hingpi koi knowledge lai ko nong na tasi ko mayeng na hali thawai na hingpi yengsi kamaina mayeng na hali na masida David na Uriah sing the people letter do ni sigai people letter ni gaina amangai tagi bo kon pachakra dani matam da hauji yo matam mayeng na hali thawai na hingpi kamaina yengo sargagi oiba saktam
sargagi oiba mami adu puraga kumakpa Moses Sinai singdagi sargagi oiba mami da puraga kumakpa Moses neba kogi 10 commandment logi tablet se paraga ma singdai kumakpa ne madu kumak matamda kari hage ili singum hemba si habna tro chumiko mem chumiko aduga mu Holy Spirit Thawai Asengba sinal thungba numita kari hai mili singum hemba church tapsit la habne sigi matang si phungduk ning maneba aduga sigi matang se si phungdok ning da verse 7 dagi mu yeng seba kamaina sigi matang gi khoi se kayam nei khoi gi punsi se nuai ge kayam nei khoi gi punsi se siki mati manga la ye ha se yengo 7 da nung sing da I khiba masung hakkiba sibagi thogol tawba nung da I khiba amasung hakkiba sibagi thogol tawba adu matik manga ga loina lae haiba natro aduga aduna mausigi maithongi sithagadro matik manga adu Israel masa singna mahaki maithong da munna yengba namlam drabadi thawai gi thogol tawba aduna kayagi matik manga lairoi dage yengse matamda da Moses na Sinai sindagi logi tablet se pair kumak matamda Haron oi kari oi myanjina Moses se yeng mangam da baneba ai nimit kum namagi maithong ge mangal ngalam ne aduna yeng mangam da Israel masa singsina moina nang bu koi ni yeng mangam dre koi nangi maithong nang wai chanin ha yeng mangam dramida mamai da phi madum humjale padara ma kaina kogi hoji muslim sing hai tare innaw sing na mogi pada khambado adugi type hai tare adugi type mamai sida Israel masa sing jabu unani hairdi moise Moses mamai da phi ma khumjala dum mori chana ye adugi lo tablet se suki mati power kal leba power kal dani mai power se maduni man hai se adugi sithagadar matik mangal oiriba matik mangal gi oiraba aduna asuki matik mangal laibu oirabadi tablet to purakpa Moses phawbada matik mangal udana numit kumna uba yengba ngamdabu oirabadi haibaneba tablet adu piraiba mapudo nangi thamoi nungda laiye haibaneba adu itagri nangi mangal kamai phaw ngan gadage haibanida se isam samba sigi pot purakpa Somendra phawba suki matik ngaleba adu itagri asi piraiba mapudo madu hojiti nangi nungda laire yengone adu itadi khogi mangal se katai phawba ngan thokadage haibani sani sakhang ma thokta he khangdabadene ngasi tasongna adu sai ngang mem to ai kanano khangaga hingse haiba ai kanano khangdana hingboidi tasongna seri ba dress da si puraga ta poitadi dongro mina taso dongani ne ai gi dress gi matina tasongna lik sijabane hanya lawi ai kashu kaide tawgudoni chana ba dress matungi mai magi matungi tawgudone sumaina ai kanano haraga himseba Kristana ibu kanane hagebo nang se ngasagi tablet du puraiba piraiba mapudo adugi nungda laiba midune ha aduna nungda laiba midune ha ke adam mati mangal hen ka bne hoise suma khata thrak padi yengse maramdi aranba tahan gada ba haibane ba lo na kana bu suman bangam deba lo haibdi wa thabang na kana bu su khoi bu suman bangam deba taso da ngasi aina thabak tara khak sinageba thabak tara khak si toromo sinageba thabak mapan khak taso tawlemeba wana ama khak torom deba tara ji mong dam khak torom deba ai la haidineba nang tawung nawalom de ai gi thabak ti tara mong tawudom neba lu ai post se kana da nang na tara makki manung da mapan tawur su ama tahudaba da maduna nangbu masing kha da yaudi yingo madugi potuna matik mangal lerega lakpu oiradi Romeo chapter 6 verse 4 sorry 4 gi 6 David ningthona kari haigebo matam mama lakani karamba matam mi haiba mi sina thabak yaudana kai su yauda thajaba khakta chumandi matam mama lakani adugi midu ai nangne habne taso thabak yaudana aina mida mingonda lupa mata pirudana aina migi nungsiba sumur uludana thajaba khakta chumandi matam mama lakani madugi matam do hojik ne habne Ezekiel 36:26 ta kari haigebo matam mama lakani karamba matam taibang panba sida lairiba mising sidagi nungi oba thamoi la phuaga
nunggi oiba thamoi se puthokraga sadongi oiba mibagi thamoi da nunggumna kalla tade so yadrene ko aduna nungi thamoi da puthokraga sadongi oiba thamoi ma piba numit ama lakani madui numit tune haibane ba hoise porna haibase madu matamdo hojikne adugi mido nangne anoba thamoi phangkhaba anoba punsi phangkhaba anoba thawai phangkhaba mido nangne haibane ba asuk ama senga taba sida aise aduni haina taba si phawda aise ai oina lai ningdi si kari gino habane ko ekta brother chingkai uraga brother chingkai ekta saba koi elder uragna elder ekta saba brother kareba lakiba bu uragna brother lakiba bu saba madu nateba nang se nang oina lai habane to tabi ko nungsi ai nang dapu yamna asuk mati nungsi si haidana kana roi adubu isora ta tobu nungsibudo madubaina nungsibu dinate nungdi nungsiba adubu aina ta tobu nungsiba sidi ta sono horen singangi di haraga ko aina si am nungsiraga mana ibo sumai haidi ta so aina ta tobu nungsiramo mangi be yae isodi ta sona patama tawri makai sona nam nungsi man hallelujah adun aigen hakka mai lenabati patpa neba ngayaki neba adu mapui bungogan hakka mai leibudi lom na da punsi do gi tamakne matiem tang si matang da ko matiem tang sia to jaram ge ai sagi punsi ji kya gi matik son ge habe secretary pampunga pote ba koi pura pujara pote ba adegi somendra da pura ma sinaraga mai pakan habe pana te ba lakiga buda sinaraga somendra na help to juna habe pana devotion lo ibra ngasi sasta hairaga jaska do mun pane ba kya gi matik kan to ge habe sim yo adegi madugi nipa do manipur thado ga assam lanthore go silcha lanthog tripura thogol toromi meone yo siwo prang puneba kari ginu haiba se thina sida mapu ibungo na pambado mapu ibungo na animbado aina nanga thimungam de 2015 October thadai thabak tigi to organize resignation thajangre to oge sena mati matang share tawjege thogol gi pusida yamna awa matam thengnagi adubu awa du gi damak tok nate ai gi nupi angang gi yengma ngamta school lek tam halakta chara helak palla phuga motor hancho motor ka maga charak pa matam yawki ba ai gi nupi sira ai gi nupi je adigi ai nusi ba isa je mogi mato yengma ngamte ai je yumda phone tore ai tholani aduga gari ani laidemi amana magic amana amana winger amana magic singhon baido plan loina yat polo kanda thoge na manipur sabai ticket kakla ko sida MPS ki lusing ba je khangnu agatla thena bane phakla nang thidai mi sine yo aina toge haraga tokpa yadaba toge haraga tawba yadaba sogi thogol ne yengo ado ngasi wa thokpa ngam ngamamdaba adegi kaisu haiba ngamamdaba somendro je yung sogi wai phongpa mi singda khajitang wari sanabagi pagal humje aina natte habne polna do pulmak se khoi natte haba ai khoina thajari ba si Christ Jeesu se masigi mapana ne ba verse 6 ta kari age nang se kanano haiba sine nang se isam chamban mi natre lakiba bu natre haba singkhai natre haba nang se chamcham natre haba nang se ai bang musu ai tu musu mati mangale musu lai tu musu khuting mak mayung na bangam na bagi damta sim bani pazani haine dala haraudra to harawi ko yunga isam cham na phami bata sokse adi cham cham nu pana tini nakse nangse aduni ne hawe kai do hararo idono sida never somen na dakwa na pangan phangisi kamai phange da hais ai sidi sinina sinu paji ni aide du na te na haida pastor ma haira ko hana di yes hay maje hoji pastor ke am phone tawma de khambro kai no da nu hairo boge sidu matang ni kitang khana ba yaroidra naina ba yaroidra haina phongdo ba adu aigi no du na kai mati pangan pigebo nangonda kai mamta wangang moy adu nahaki no du su icham cham no na ta isogi wahina kari hai have the no hai shape ko adu ta di hoji makhata ko da kai hai ai koi se sithagado mati mangal leiba icham chamba si nungama purakpa moses phawda suki mati mangal leibo redi
isor na nungda leriba isor se asi puraga kuma pai kaya gi mati manga lei dage habene ko adigi mu padama Moses ki mu sidang gi Moses ki aho ba sing tine Moses ke am hoge Hebrew chapter 3 gi makha ta bada ai gi achan ba inai habene thajaba ya ba inai moksi habene ko aduga Krista di isor gi imung da thajaba ya ba machane habene moksi di isor gi imung da thajaba ya ba manai ne habene adi ngasi khoi lari sa manaira ichara habdo isor gi machara isor gi manaira habdo khoi lakhine yengsibo ai sengna masigi chapter ji mada ahumlak share tawbane adu ngasi namit dai dum telamnai samjan samjan lagai tawjabane khoi tang bhab tamina si dum wakhal khandamina je habtare ko to sambe yana ba yengo si thagadaru mating mangala do sukki mating mamal leire isor ke yauri ba isor nungda leiba ise kya ki mating mamal oidi dege yengo masse kari gi damak no haibane man haib kai gi damak taina haibanga mino haibadi nungda leiba Krista Jesu se magi mapan ni magi maramna ni verse 12 haibase ko 13 14 15 yengse Moses kanano haibse se make sing mani Moses se Israel masa sing Moses ku usiti brane yengse ba pana bapangan kan ba samudra khaidok oirasu ising pibo oirasu mana pibo oirasu Israel masa sing Moses ku respect pidabni pideko adu Moses ki yeng Sinai singdagi mana wayen jang tara se pura kumak mas mangal leire nimit khudingi sai mai thongje khumdana wari sana ya adigi music na kai doge was mari soga thengaro mi sogi lo poramni ma tablet poramni na respect pire ba guru kain taw gana ko adigi sima tangi da tang samjan matiam dang pusage isona mi khuding loina de habse sume ko Thawai Asengba mi khuding loina de habse mi khuding loina rambo ati Israel masa singdana Moses ta duki matik sauram moyeba ngasi aigi nungda laiba Thawai brother gi nungda laiba Thawai se matam da laite de chingba khada chingbi bagi wari neba takpi bagi wari neba Thawai Asengba se Pentecost nungda thungi habena to aduna matam da Thawai Asengba se laite ba ni khuding mata laite mina ta moi tang tong ni to ni chingina mam ta laite ba ada Moses se man mai thongi se khummaga dum laiba ida shogi mangan dum laibo ingda mi singa dum kai khumda baneba sidare mai mangan je yung verse 12 tagi na ko 15 16 17 pa dai yaw ne phadana yung ai patak sa ke ai khoi di mangala duna sitharali ngai da Israel masa singna maduda munna yengdana na ba verse 13 da ko yengdana na ba mahakki mamaida mai khumpi hapa moksi gum mi na te hai ba khoi makata asi ko moksi gum na te adubu makhoi gi puning kansilame maramdi hojik pawa makhoina ari wallet na ba du paba matam ari wallet na ba hairabadi lo ni ko Moses ki lo ari wallet na ba asi paba matamda maikhum pi du lokhok tana madum marai adubu kana gumana Krista da halabadi maikhum pi du lokhoe verse 15 da kari hai hojik paba makoi na mausi gi lairi sing paba matamda makoi gi thamoida maikhum pi ama khumjili adum oinamak kana gum mi nei bungo da halabadi maikhum pi du lokhokpi yengo Israel masa sing aduna Moses se maje respect to mangini hena maje mai thong da sitharabo normal Moses la khaiba hanagi Moses to adu la phau maje dum mai khumpi khumme maram di gane mai respect to angi bodo yeng si matang gi ne ba Moses ki put udai je adu ki matang ye Moses pa yobne ko ge khongsan ba ko chapter 34 29 tadagi 32 gi 19 20 da ko yobne adu mai khumpi je khumjalaga le Moses aduna haibase kanaguma mi amana Krista da mu halakpo oiradi adugi mai khumpi do lokhueba adu halakhaba mi natro khoisibo hingakhaba mi neba Jesu na phi tho hairaba neba lazada phi tho hairaba pawda phi thokta ba mukum hain to leiradi khoise karamba so thajabagi no abise kaino ning tambal karamba ning tamun khoi da lei ning tambal lei haina khoi tayong pambige ba haksangi nungaina ba wakhalgi nungaina ba puningi nungaina ba madu ning tambana teba ekhodi siga sai siba kawe do sigro ni neba kaida papta sigro ekhoi neba kamane ekhoi amu halakadino haibane sumai dawdana isoda halakkhaba ekhoi maithong se ekhoi saktam se kya gi mati mayek senge haibane message lo du aina chatli bane aroi boina yam hainingi do aroi boina haijege point am kaktang
am ken mong point hong tang share tawjige Moses ki law amadi Jeesu Khrista ki law kana ni wange si yengte moina law satli ja Jeesu ki law sat pangam di ja yam live yam luba Jeesu ki law ja si thadoga Moses ki law illaga su ngamroi da ba illaga su dharma sian ba phangaroi da ba law ja seja pung thamdana aina su sat pangam draba aina sat pangam dra poto ai gi believer sinda chikhal leba khoina aina sat pangam dra poto ai gi believer sing yenchal leba kana karam mina sha phungre kaw sing dun ai se sigre ai se mongum da phungre haba kaw thokaba sing aduna believer sing da pichal leba ngamdunga mo da poto ai bu su wahan ba ma bu su wahan free wenda ba sona de ning tambale karam ning tamon ko da lei Gospel Matthew chapter 5 verse 21 damting yang se dengo ai lo gi matang ji sama tem tang point hong ka ngai thamjage mamangai da kai haiki mi sing na haiki na koina tare madudi kanagum na mi haloi dabani kanagum na mi halu rabadi ma wayen ge waba ta kani habdi sibagi dandi phangani lomanai dabagi awaba ta kani haibani Jeesu na mo kari hai yengu aina na koida hairi nangna chakui da famna chakui da famna yimga tv yengna nangna kanagum na chinna amabu nungai tabale rabadi madumi hatpani haibane lon haibadi haksang pana wak oina thabak oina nangna mi halurabadi wayen ge waba ta kani haibane Jeesu na mo kari hage nangna siar fam tv yengna wakhalna kanagum amada nungai taba sawa pendaba leirabadi mi hatpani haibane yemsi kyam wangle Jeesu gi loje wangdra amana thabuk oina torubane amana nang thabuk yawgari yawroi nang gi pungda wakhal nungai taba lebedo madu paknabane habane aduga verse 27 5:27 sida mitu mi wala na roidoban kan adubu aina na koida hairi kanagumba mana nupi amabu pamba nungsibaga loinana yengbo oirabadi magi thamoinumda lanabagi thabak tawgrabane yengona amana haksang pana haibane amana wakhal na kaya da wangrabadi sugilon masin kari phongdoke hena koi uhan bibasi kaino hai loduna wangi makai loduna thangali makai magi nungsibane hena wang aigi papna lising leiborsu Kristigi nungsibagi amana magul lei habana tro mabu masina kai tai lodu sem pu aine habine ba janingi ko asai katpagi matang ama yawbudo tara da makat pangam ngamdo mi myam lege ba aduga tara da nipan kala so tara su da mina bot pamoida free o henda ba katti kat pako tara kat kado bone ba nyumdi tara da nipan katse ba mate adugo tara su da manina asada katpagi nungai ba leito believer myam lege ba madugi believer to dai koina pisin gidaba message kari no hojik matam katlo ha pose dum pisin gidra nungai ba masa khangan dum thamgidra se brother ha bdo katning ba pose te nangi attitude ne laiba leitabi makha ponde ba leira mayam pini leitaga piro haba na te ba nangi feelings to katning gi feelings to ne ba maru ori se katning gi feelings leitaba sungai ori mayam leira katning moya ba madu laining na bagi damakta nungsiba isor kathokpa isor da nangi nungda leye kathokpa isor da nangi nungda leyomda kathokni moidaba kanano nungsiba isor da aigi nungda leye habate khangaba matamda brother chingkai je kaidung sung nungside punsida adubo nungsiba isor da aigi nungda leye habate ina kham matamda ko ai nungsiroga yapote matonda sine onthorapati ada nungsiba isor nangi nungda leye mayam ngangba yai mayam haiba yai adubo ngasi mita thamjaningba point de nang kanano Christ gaming danang suman bibo phangaba dharma sendo phangaba sargagi nagirik amani nagirik amo oina ikamai ingdagi isogi machani pa amoina isogi machani pi amoina ikamai legdagi haibus dai koi pun thamaga thabuk susi wakal puning nau thomba mathau tai pon haibasina koi wakal puning matam chupada nau tholo haibane si thawai ni si pukning ni si wakal ni thawai di isogi manakta olaga leye
adubu wakal pungning sidi somda olaga leye maramduna aniga amaga se mapangan kan ani ni hele maramduna thawai na ningasu haksang amadi wakal ninga sum chatlaga leye aduna isogi wahina bolna kare nangi wakal puning do isogi wahina no tholu haya isogi wahi puning se matam chupada koina study to matna meditate to laiba matamda matom da thawai ram do singre wakal se matam da si haksang pan wak se si po se matom da inara khre haksang sidi nangi puning da khan badagi magi thabak tawjaba khaktaneba mai pangan amta lei poteba adu wakal puning se isogi wahina nang no tholu haibasi koi gari tongba yai toilet changba yai any mham na chapa yai yung isogi wakal tum nungai bane ai na ga class chapa je brother ju haigre ai direct main road ta chateba bagan mak power tale nungai phone je koi gi helmet se usang siap chang grani siap chang ga ko pastor khangde marum pa khangde phone da oi sanara kai no da isogi thogal do punsi si da koi punna bi punsi ne pothaba je kadai bu ko gi amu wahang hangi Christ gi thogal do se ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄꯣꯊꯥꯕ ꯃꯈꯜ ꯑꯃꯅꯤ ꯄꯣꯊꯥꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯕꯁꯦ ꯄꯣꯊꯥꯕꯅꯦ ꯑꯗꯨꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯄꯨ ꯏꯕꯨꯡꯉꯣꯗ ꯑꯩꯈꯣꯏꯅ ꯅꯣꯟꯖꯕ ꯃꯄꯨ ꯏꯕꯨꯡꯉꯣꯗ ꯑꯩꯈꯣꯏ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯍꯤꯡꯖꯕꯁꯤ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯤꯡꯗꯕ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯗ ꯑꯍꯣꯡꯕ ꯑꯑꯣꯟꯕ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯦ ꯀꯩꯗꯧꯉꯩꯗ ꯎꯕ ꯐꯪꯉꯣꯏ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯖꯤꯛꯇꯪ ꯊꯝꯖꯅꯤꯡꯉꯤ ꯍꯣꯏ hainingbadi mayam leiri Romeo-dasu puthoksaningba mayam leibane adubu ai dum matamse khara sange haina lawe aduna masi sum losinjage kanaba yaba aikoida phangbo oirabadi mapu ibungona aikoi thakta Thoujaal voice no amen